Ngasi numida wairam phongkiba pause singdagi maruoiba paw khara khangasaraka miyamda khudo tamjagi hunpung amadi sangsata lakiba AR gi gari sing thingduna Tangkhul Nupi singna Kuki sing Puraga Chatpra haina sek toukhre tha asigi tareki numidangdagi Oracle District Ilitanda Kuki amasung naga furup anigi marakta tholakliba khatna chainabagi thodok matung khoisaungnaraba Tangkhul naga singna hunpung amasung sangsatta लाखिबा आसाम राइफल्स की कंगू लंबी थातुना अथिंगबा पीखरे लोनिना तंगखुल की नुपीसिंग आसाम राइफल्स की गाड़ी सिंग खामदना कुकी सिंग पुरगा चप्रा हाइना चेक तौबगी थबकसु चथखरे ओइरकलिबा ओंखोनबगी फिबम असिगी मतंगदा डिप्यूटी चीफ मिनिस्टर लोसी दिखो यावना था असिगी मपलदा लितांदा चतुना नकल अनिगी मियोइसिंग वरी सानादुना मुगनरिबा अदु लोइसिनबा होटनरिङै चरक्ता नुमित अदुमक्तदा खुलाई पाइबा मसेलगी मरक्ता अकन ममोंगदा नोमै कापनारकपगी थौदोक थोखिबनी मासिगी मतुंगदा ngarangsu makhatana yummai thaba amasung नोमै कापनाबगी थौदोक थोखि नकल अनिगी मरक्ता नोमै कापनारकपा असिना मरम ओइदुना लितांदा लेबा कुकीसिंग मोंको शेपुदा अमदी नगासिंगना लेंगांगसिंगदा लंजिनकी हाइरि अदुम ओइनमक नुंगथिलगी मतमदा इरांग अदु खरा नेमथरक्की हाइरि Sairak asida Central Force maru oina Indian Army amasung Assam Rifles ki kanguna misang mikhai naiba thong chathaki haina pendaba phongdoktuna Tangkhul naga ki miyoi singna ngasi sangsat phawraga lakpa Assam Rifles ki kangu lambi thatuna athingba piduna chalhankidrei masigi mathakta hunpung dasu Tangkhul naga singna Assam Rifles ki gadi sing fatuna Kuki sing Puraga Chatpra haina chek tawki adum oinama ka hena pamdaba thokdoksing thokpagi paudi leitre haujiksu litan yaungna Tangkhul naga amasung Kuki singna khunda minariba mafamda khara khara ungkhanabagi phibamde adumak leide haire makhatarakpa pauda Chief Minister Khemchana jiribamda chatuna IDP sing hakthengna unaduna wari sanakhre mausagum nungsi chanana leminaduna chakhotpa Manipur ama oinaba amata oina honaminasi CM Chief Minister Yumnam Khemchana lengak sasangi thabak pairakpadagi ahanba oina ngasi ayu pung 10 taba matamda helicopter da jiribamda khongdakhre loinina jiribam higher secondary da hangdokliba relief camp da changjafam lawduna leiriba IDP sing hakthengna unaduna wari sanakhibaga loinana IDP sing athuba matamda masa masagi mayumda hanjil hanaba lengangna thabak thorang kaya paikhalli haukiban haukraba sumhausagum nungsi chanana leminaduna chokhopa jiribam district ama oinaba amata oina honaminasi haina phongdokhi Chief Minister gi khongchat adu ngasi ayupung 10 makhai daba matamda jiribam gi helipad ta helicopter adu taraba matungda jiribam da lairiba PWD guest house thungki mafam aduda BJP gi lujingba din dayal gi mafamda Laisu katuna ikai khumnaba utki Laisu katuna ikai khumnaba aduda Jiribamgi AC ki MLA Asap Udin Jiribam District ki DC amadi lengake atai makok thongba official kaya su saruk yaki Manipur da thoklibi irang asina maram oiraga Jiribam Higher Secondary da hangliba relief camp aduda satuna mafamduda changjafam lawduna leiriba internal displaced person IDP singa Chief Minister Y Khemchana hakthengna unaduna wari sanaki loinina handaki irang asida laikhidraba singi photo da jiribamgi MLA Asap Udin yauna Chief Minister amadi miyamna laisu katuna mapung phaba ikai khumnaba utki masigi matungda Chief Minister na jiribamgi Karinagar khungangda chatuna handaki kanglupki irang aduda Kuki narako terrorist singna mai thadoktuna ama ata thoankraba mafamsing koina chatlaga yengsingki Masigi matung Chief Minister na jiribamgi morbong maite village phawraga jaral popi mar village sangduna mafam adugi hauju oiriba phibam sing yengsingki mafam aduda pawmising unaba matamda Chief Minister na phongdokhibadi jiribam asi potential yamna leiba Manipur gi tungam chata kanaba kaya pigadaba lamdam amani madumangna Manipur gi Chief Minister hek oirakpagi district lana chatpam haki ahamba khongchat ase jiribam oiribani CM na makhatana hai mahousagi tangdu leitaba phibam hanjil hanba
ngamdrabadi jiribam mapung phana chokhatpa ngamloi maram aduna jiribam asi mapung phana chokhatpa ngamnaba aikhoi khudimakna angamba thakta puna hotnaminasi hauji purup ani gi marakta ungkhatna duna thajanadaba kaya leiriba asigi waroshin ama puraknaba hotnabada media so achawa thodang lahoningi amaromda lamdam asite ingtapa phibam ama purakpa ngamdrabadi jiribam asi chokhatpa watkani haibasi khangna local club amadi maira paibe singa thabak tawiyu Manipur kaiba suknya yaroi lengang su Manipur da ingtapa hanjilaknaba paikhatpa yaba thabak laukhali haukhibana haukhrabasu puru machal ani ki marakta thajanadaba leiriba asi ko anduna mahausagum nungsi chanana leiminanabagi paujel pubu oina jiribamda lakpani hainasu chief minister Waikham chana phongdokhi paumi singna chief minister gi mafamda lanjenaduna tongan tongan relief camp da leiriba IGP sing khunda leita hannaba kari karamba thabak thorang sing lengang lakholabagi haina hangba wahangi pakum piraduna chief minister na phongdokhibadi lenga ki makedegi da IGP sing khunda leita hannaba paikhatpa yaba thabak sing paikhatli kari thabak paikhali haibadudi loina haidokpode haujiki oinade khara nganmali haiba wafam su phongdokhi chief minister na makhata na phongdokhibada Manipur da laiminariba yellow furup sing punna khundaminaduna punna laiminasi haiba wafam su phongdokhi paumi sing unaraba matungda chief minister na National Highway 37 paringi ujathol la lairiba IRB camp adugi anauba berek ama sanaba ngasi chief minister na urep uyung tamki loina IRB camp asigi manakta lairiba marfu tare suba CRPF ki camp ta chief minister na ayuki saklen ama CRPF singa saminakhi makhatarak papawda Imphal dagi huran ki ba gari jepsi morege chanau dagi phangba ngamkhurei masakhang da bakhulai fiber singna Imphal dagi huralaga Pokiba Gypsy registration number MN01X 4686 Tenopol District ki More Police Station konba M Chanau area dagi ngarang security force kanguna ngarang phagapangamle haire police ki paw asin hai Gari adu M Chanau area da singna ningai oiba mawong da leirambadiki police na lakhotkibani makhata na thijimagi thabak chathabada Gari adu Imphal area dagi mangkibaga Mari lainana Imphal Police Station na case lokhakiba laidibani hairi makhatarakpa pawda MISA gi NE advisor Azitna Naga Pisto amasung Kuki zo directa maruk oiba thodang lauragani IB gi hanagi special director amasung Joint Intelligence Committee ki chairman oiramba Ajilar Union Ministry of Home Affairs ki North East advisor oina appoint toukhre loina retire IB officer asina lead tawduna Naga Pisto Kuki zo dialogue amasung Maitei Insurgent Group singi Pisto ta maru oiba thodang lauragani Bharat Sarkar ki Ministry of Home Affairs ta North East ki advisor oina appoint toukraba Ajit Lal Inglising aniga sumataraga mathoida Sahi omgi oina National Security Council Secretariat ke makhada Joint Intelligence Committee ki chairman oina thaupuramki loina center da BJP lengak lakraba matung Inglising aniga sumataraga marigi meda matamdagi Home Minister Rajnath Singhana Ajit Lalbu Naga Pisto ki interlocutor oina recommend tauki adubo NACN IM na MIC ki recommendation adu overrule tawduna RN Ravibu NACN IM ga Pisto makha chathanaba Bharat Sarkar ki interlocutor oina appoint tauki loina na RN Ravina Tamil Nadu ki governor oina appoint tawba matam Inglising aniga subna kunmathoi gi September fawba interlocutor oina leiramki MIC gi North East advisor oina khankrava Ajilal Naga Pistok ta lead tawba khakta natana Kukizo dialogue amasung Maitei Insurgent Group singi peace process ta lead tawgani Himachal Pradesh ki kedar ama oiriba Ajilal Inglising aniga subna nipal dagi lising aniga subna taraga matoi fawba IB da special director oina leiramki loina Inglising aniga subna taraga marigi Master gina July fawba Naga political talk ta lead taramki Haukiba February mangadasu Ajilal amosung AK Misra animag Frontier Nagaland Territorial Authority sembagi matangda Eastern Nagaland People's Organization
Nagaland government amasung MIC-ga tawnakiba tripartite agreement sign tawnaba adudasu saruk yaki. Loinuna chahi asigi February 3 New Delhi da AK Misrana suda lairiba Kukizo Insurgent Group singna chathakiba meeting aduda mahaki mahut silahugadauriba Ajilal dasu pau piduna saruk yaki. Ajilal na Bharat Sarkar ki Ministry of Home Affairs ki North East Advisor oina khalakhiba ase Manipurda PR lengak lauthokuna anauba Chief Minister hablakkhibagi yamna crucial oiba matam asidani BJP na lead tawba union government asina paikhalakliba maru oiba thabaksing asigi manungda North East political amasung security dynamic ta chaungna impact piriba hauji political dialogue chathariba Naga Peace Talk amasung Kukizo Insurgent Group singi supek asisu amani Isak muiban lead tawba NSM-IM amasung RN Ravi ki makhada Englishing aniga subna kunmangada India government ga framework agreement sign tawnaduna peace talk chatharakibani NSM-IM ki makidegidi Nagaland ga lonariba Assam Manipur amasung Arunachal Pradesh ki Nagata balamsing asi amata oina punsinduna Greater Nagaland natraga Nagalim semgadabani haiba demand asini aduga hauzik center ga dialogue chathariba Manipur gi so group ama oitiba Kukizo insurgent group singi makidegidi community asigi oina legislator leiba union territory ama pigadabani haiba demand asini